ꯃꯣꯅꯤꯀꯥꯒ ꯁꯤꯗꯔꯀꯁꯨ ꯂꯥꯛꯏ꯫ ꯃꯣꯅꯤꯀꯥ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯅꯣꯛꯅꯣꯛꯇꯅ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯃꯧꯄꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯕꯤꯈ꯭ꯌꯥꯔꯤ ꯃꯥꯜꯂꯤ ꯕꯨꯡꯉꯣ꯫ ꯃꯦꯀꯤꯔꯥꯁ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ, ꯏꯆꯦ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯍꯧꯕꯤꯔꯤ ꯃꯥꯜꯂꯤ꯫ ꯃꯣꯅꯤꯀꯥ ꯅꯣꯛꯂꯒ, ꯃꯥꯟꯕ ꯌꯥꯝꯅ꯫ ꯕꯤꯃꯣꯇꯤꯅ, ꯅꯪꯕꯨ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ? ꯇꯝꯆꯥꯒ ꯂꯥꯛꯏ꯫ ꯕꯤꯃꯣꯇꯤꯅ, ꯑꯉꯥꯡꯗꯤ? ꯇꯝꯆꯥꯒ, ꯅꯆꯥꯅꯨꯄꯥꯁꯨ ꯍꯌꯦꯡꯋꯥꯏ ꯇꯧꯔꯛꯇꯣꯏꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ꯫ ꯕꯤꯃꯣꯇꯤꯅ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯗꯨꯕꯨ ꯆꯪꯍꯜꯂꯧ ꯌꯥꯗ꯭ꯔꯣ? ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯤꯃ, ꯗꯨꯀꯥꯟꯗ ꯊꯣꯛꯈꯤꯕꯅꯤ, ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯅ ꯆꯪꯉꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯔꯝꯗꯧ ꯃꯥꯟꯕ꯫ ꯃꯩꯔꯥꯕꯅ, ꯏꯆꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯃꯥ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯀꯤꯔꯥꯁꯁꯨ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯃꯦꯀꯤꯔꯥꯁꯀ ꯊꯣꯏꯁꯅꯥꯒꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ, ꯊꯦꯡꯛ ꯌꯨ ꯆꯦ꯫ ꯃꯦꯀꯤꯔꯥꯁꯅ, ꯑꯗꯨꯇꯪꯅ ꯌꯥꯔꯣꯏ꯫ ꯅꯪꯅꯗꯨ ꯍꯥꯏꯔꯛꯀꯅꯤꯁꯦ ꯈꯪꯉꯕꯅꯤ, ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯂꯥꯛꯆꯔꯕꯅꯤ ꯅꯕꯥꯅꯤꯃꯛꯀꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯒꯗꯒꯤ ꯏꯟꯚꯦꯂꯞ 2 ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯁꯅꯥꯒ ꯃꯦꯀꯤꯔꯥꯁꯀꯗ ꯄꯤ꯫ ꯊꯣꯏꯁꯅꯥꯅ, ꯆꯦ ꯌꯥꯔꯅꯤꯌꯦ꯫ ꯌꯥꯗꯦ, ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ, ꯌꯥꯔꯅꯤꯕ ꯆꯦ꯫ ꯕꯤꯃꯣꯇꯤꯅ, ꯂꯧꯁꯤꯜꯂꯣ, ꯅꯆꯦꯅ ꯄꯤꯕꯅꯤ꯫ ꯄꯥꯛ ꯄꯤꯒꯟꯗꯕ ꯃꯤꯅ ꯄꯤꯕꯁꯦ ꯄꯤꯔꯤꯀꯥꯟꯗꯅꯦ ꯁꯠ ꯂꯧꯁꯤꯟꯗꯧꯅꯤꯅꯦ, ꯄꯪꯒꯅꯨ꯫ ꯊꯣꯏꯁꯅꯥ ꯎꯄꯥꯏ ꯂꯩꯇꯦ ꯏꯟꯚꯦꯂꯞꯇꯨ ꯂꯧꯁꯤꯜꯂꯤ꯫ ꯃꯣꯅꯤꯀꯥꯅ, ꯗꯦꯜꯂꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯄ ꯇꯥꯔꯦ? ꯃꯩꯔꯥꯕꯅ, ꯍꯪꯆꯤꯠꯀꯨꯝꯕ, ꯀꯨꯏꯅ ꯄꯟꯊꯕ ꯌꯥꯔꯣꯏ꯫ ꯃꯐꯝꯗꯨ ꯌꯧꯔꯒ ꯀꯣꯆꯤꯡ ꯈꯔ ꯇꯧꯗ꯭ꯔꯕꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ꯫ ꯃꯣꯅꯤꯀꯥꯅ, ꯑꯦꯗꯃꯤꯁꯟ ꯀꯩꯀꯥꯗꯤ? ꯅꯅꯦꯅ ꯍꯥꯏꯔꯛꯏ, ꯃꯤ 2ꯒꯤ ꯇꯧꯔꯣ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯈꯣꯏꯒꯁꯨ ꯅꯛꯅꯔꯦ ꯍꯥꯏꯅꯦ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯁꯅꯥꯍꯜꯅ, ꯀꯩ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯁꯔ ꯍꯣꯏꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯣꯏꯗ꯫ ꯃꯩꯔꯥꯕꯅ, ꯗꯣꯛꯇꯔ, ꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯆꯠꯅꯕꯤꯅꯤꯅꯦ, ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ, ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ꯫ ꯃꯩꯔꯥꯕꯅ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ ꯍꯥꯏꯗꯅ 3ꯗꯨ ꯍꯥꯏ꯫ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯏ ꯁꯅꯥꯍꯜꯅ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯂꯥꯡꯗꯅ ꯏꯟꯖꯥꯡ ꯀꯩꯀꯥ ꯁꯦꯝꯂꯤ꯫ ꯊꯣꯏꯁꯅꯥꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯆꯠꯈꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯁꯦꯟꯅꯔꯤꯕ ꯃꯦꯀꯤꯔꯥꯁꯅ ꯎꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯁꯨ ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ, ꯁꯅꯥ꯫ ꯊꯣꯏꯁꯅꯥ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯏꯌꯦ꯫ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥ? ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯃꯦꯀꯤꯔꯥꯁꯇꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯤ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯏ꯫ ꯑꯋꯥꯠꯄ ꯄꯣꯠꯆꯩ ꯌꯦꯡꯉꯦ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯏꯁꯅꯥ ꯃꯃꯥ ꯃꯆꯥꯗꯨ ꯄꯦꯛ ꯇꯧꯃꯤꯟꯅꯩ꯫ ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯄꯦꯛ ꯇꯧꯕ ꯂꯣꯏꯔꯒ ꯇ꯭ꯔꯣꯂꯤꯗꯨ ꯁꯥꯏꯠ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯂꯩꯃ ꯃꯆꯥꯗ ꯌꯦꯡꯂꯒ, ꯏꯕꯦꯝꯃ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯗꯥ꯫ ꯍꯣꯏ ꯃꯃꯥ꯫ ꯃꯦꯀꯤꯔꯥꯁꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯈꯪꯏ, ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯨ ꯏꯃꯨꯡ ꯑꯅꯤꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯄꯨꯡ 11ꯒꯤ ꯐ꯭ꯂꯥꯏꯠꯅꯤ꯫ ꯄꯥꯄꯥꯅ ꯔꯤꯄꯣꯔꯠ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯄꯨꯡ 9:30ꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯩꯀꯥ ꯈꯨꯔꯨꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯕꯤꯃꯣꯇꯤ ꯃꯆꯥꯗ ꯋꯥ ꯀꯟꯅ ꯃꯦꯜꯂꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯨꯀꯣ, ꯀꯔꯟ ꯇꯧꯒꯅꯨ꯫ ꯏꯕꯦꯝꯃꯗꯣ ꯏꯟꯊꯤꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ꯫ ꯍꯣꯏꯕ꯫ ꯃꯩꯔꯥꯕꯅ, ꯊꯦꯡꯉꯤꯅꯦ ꯅꯣꯏꯕꯣ, ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯅ ꯅꯛꯄꯅ ꯃꯐꯝꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯍꯣꯏꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯅꯥꯍꯜ ꯍꯣꯏ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯁꯅꯥꯍꯜꯗ ꯈꯨꯔꯨꯝꯃꯤ꯫ ꯁꯅꯥꯍꯜ ꯃꯦꯀꯤꯔꯥꯁꯄꯨ ꯍꯧꯒꯠꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯌꯥꯔꯦꯁꯦ꯫ ꯏꯆꯥꯁꯤꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ, ꯏꯄꯥꯅ ꯅꯛꯐꯝꯗ ꯃꯥꯕꯨ ꯁꯤꯟꯅꯔꯕꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯁꯅꯥꯍꯜꯒꯤ ꯋꯥꯗꯨ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯃꯣꯟꯀ ꯅꯣꯛꯂꯛꯏ꯫ ꯁꯅꯥꯍꯜ ꯋꯥꯗꯨ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, ꯃꯥꯏ ꯄꯥꯛꯂꯒ ꯊꯣꯛꯂꯛꯎꯀꯣ꯫ ꯃꯦꯀꯤꯔꯥꯁꯅ, ꯍꯣꯏ ꯄꯥꯕꯨꯡ꯫ ꯊꯣꯏꯁꯅꯥꯅ, ꯔꯤꯄꯣꯔꯠ ꯃꯇꯝ ꯌꯧꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯩꯔꯥꯕꯗ ꯈꯨꯔꯨꯝꯂꯒ, ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯣꯏꯁꯅꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤ꯫ ꯃꯩꯔꯥꯕꯅ, ꯌꯥꯔꯦ ꯏꯆꯥ ꯑꯅꯤꯃꯛ ꯃꯥꯏ ꯄꯥꯛꯂꯒ ꯊꯣꯛꯂꯛꯎꯀꯣ,
Ipada, awat apa larisu hairauko. Thoisna nofei tongna. Hoi. Asumna anidu manungda sangi report tawi. Ngayak manungda ngai dun lay. Pung matam tar duna kiu leplega. Laita kakatuna phammi. Thoisna na matai sita phambatai. Mekiras madu ubada. Uncomfortable oini na. Aigi sita phamu. Yani. Wayong ngang nagumsi. Thoisna su ngang batala duna anidu sit exchange dong na duna phammi. Pung ama tarak padwaida daily da lending tawi. Mekiras na trolley du indun thoglei. Mekiras ki manedu ngairaga leirami. Rosie, Mekiras hoi lakpa ubada nofei tongna sangsilei. Rosie na. Gari thausilake ko swaida leiramu. Mekiras na. Hoi. Asumna ahumdu mane khoi gi yumda lai. Press up tauthoi animak. Rosie na handagi hauna mabanigi rumdu tanan thamlabani. Press up tauba loiraga anidu thoglei. Rosie na. Lao. Sana bra semlabani. Hosigidi sisaro. Horen numidangda ahawu sasi. Thoisna na. Nene semdrusu yabasida. Rosie noklaga. Yadi. Isa sing waramlani. Adugini. Anidu sangsinduna asapot singdu khara sai. Mekiras Thoisna da onsinduna hairi. Sana. Manidu mo nosiro. Kaida labro. Labde. Asi leiri. Tanbro. Taladi chalagumsida. Yayi, ngahak thusi, kuidabi. Adudi, haikhrage ko. Hoi. Koyo, ngasidi khara. Mekiras na pau haiduna Manitoma da khanghali, Manitoma su harauna dumak yarei. Ngayak potharaga pung 5 tarakpa dwaida anidu thoglei. Haina ki mafamda lai, lapna satte, Thoisna waramgani haiduna, Mekiras na lapna haikidi. Manitomba, cafe dugi mamangda leplaga leirami, madu ubada anidu sangsinduna Mekirasna Manitomba khangau kaurei. Tolamuwa. Manitomba khangboi lakpoi phat onthoi Mekiras hoi oirambaduda nokfei taurei. Khangine. Manungda phamusi. Asumna ahumdu cafe manungda changaktuna ahangmo pham amada yenglaga phammi. Manitomba na. Thoisna nungairi. Thoisna nokfei tauna. Hoi, nangdi. Aisudo. Kay tamigi nangdi. Master tami. Oh, Manitomba na. Ado, congratulations. Thank you. Kusingdi. Ahingdagi do. Oh. Nakalamada Mayraba langthakpa hawi. Ibom sabu phanaba meeting kawi. Mayraba lairibasingduda hairei. Lona sathaduna ngasi phawa lariba human trafficking gi mafam khara thiba phangle. Sir, kadomda. Tamenglomromda. Kamdongna khangani sir. Osiga team khara chalo. Hayengdagi mafamsingdo question mahaugadabani checksina. Ibom sadi Mayrabagi wadu tabada humang kangba haurei. Tumina phamduna leiba ngamjema. Mayraba ibom sagi mataudu mona kupthana yengi. Hayengdagi misanausi soiba yade. Isa-isagi daitani khansi aduga thabaksingsi soidana tausi. Asumna meeting du loisili. Ibomsa pakana tholaktuna kachin amada changduna phone tawi XM da. Hello, sir, yadrisidi. Kaidore. Ibomsa wari pumaliduna khanghali XM na thawasadana. Mana kayam singdoiba. Khoidagi plan yatuna thamkribasingdo mathang sizinarasi. Hoi sir, thamage. Ibomsa koldu thamlaga mai onthorakpada khangpri khangi Mayraba leplaga leirambaduda. Ibomsa lali tawduna. Sir. Kaidoriba nangdi sida. Ibomsa khumpham khangde adubu semjin sajinduna khumlei. Sir, network yadaba aigise adugini sida phangbra haidana yengshir tawbani sir. Mayraba haifet noklaga sida network phangboire. Okay. Wahai sayramlaga Mayrabadu chatkre. Ibomsa chakriba Mayrabada yengdun dehawi. Thengli pung amamuk tare ahingi. Thoisna do tumba yadabaga sabaga magi rumdagi thoglei aduga balcony leibaduda hangchit lange hadun thoglei. Ahingoirabasu langi maphamdu. Mekirasu ising lawge haiduna kitchen da lakpani. Thongno ihang hangdokpadu ubada Mekiras kaino haidana yengba thoglei.
ꯊꯣꯏꯁꯅꯥ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯨꯗ ꯃꯦꯀꯤꯔꯥꯁ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯟꯗ ꯂꯦꯞꯄꯤ꯫ ꯊꯣꯏꯁꯅꯥ ꯅꯥꯀꯟꯗ ꯀꯅꯥꯅꯣꯝ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯕꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯑꯣꯏꯔꯝꯕꯗꯨꯗ ꯀꯔꯤꯁꯨ ꯈꯟꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯌꯥꯗ꯭ꯔꯦ, ꯐꯃꯨꯡ ꯑꯣꯟꯅꯕꯩꯔꯥ ꯀꯩꯅꯣ? ꯁꯥꯁꯨ ꯌꯥꯝ ꯁꯥꯕꯅꯦ, ꯑꯦꯁꯤ ꯊꯥꯔꯁꯨ ꯁꯥꯕ ꯄꯥꯛ ꯐꯠꯇꯦ꯫ ꯍꯣꯏ, ꯌꯥꯝ ꯁꯥꯏ꯫ ꯌꯨ ꯃꯤꯁ ꯇꯧꯔꯛꯏꯔꯣ? ꯊꯣꯏꯁꯅꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯅꯣꯝꯂꯩ꯫ ꯊꯥ ꯈꯔ ꯈꯛꯇꯪꯅꯤ, ꯀꯨꯏꯁꯨ ꯀꯨꯏꯔꯣꯏꯗ꯫ ꯍꯣꯏ꯫ ꯁꯅꯥ, ꯇꯥꯏ, ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯊꯃꯣꯏꯅꯗꯤ ꯐꯣꯡꯗꯣꯛꯂꯣ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯕꯨ ꯏꯁꯥꯅ ꯃꯇꯥꯡ ꯑꯃ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯉꯥꯏꯔꯒ ꯂꯩꯕꯅꯤ꯫ ꯃꯁꯤ ꯐꯣꯡꯗꯣꯛꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯥꯡ ꯑꯃ ꯉꯥꯏꯈꯤꯁꯤꯔꯥ? ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯄꯣꯠꯁꯛ ꯑꯃ꯫ ꯃꯇꯥꯡ ꯑꯃ ꯉꯥꯏꯕꯁꯨ ꯐꯩ, ꯑꯗꯣ ꯃꯇꯥꯡꯗꯣ ꯌꯥꯝ ꯀꯨꯏꯔꯗꯤ ꯃꯤꯅ ꯍꯟꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ, ꯇꯝꯕ ꯉꯝꯗꯦ꯫ ꯅꯨꯡꯁꯤ꯫ ꯊꯣꯏꯁꯅꯥ ꯉꯛꯂꯞ ꯀꯩꯕꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯊꯦꯡꯉꯦ ꯇꯨꯝꯃꯣ꯫ ꯅꯪ ꯍꯥꯟꯅ ꯆꯪꯉꯣ꯫ ꯊꯣꯏꯁꯅꯥꯁꯨ ꯃꯦꯀꯤꯔꯥꯁꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯇꯨꯅ ꯍꯤꯞꯊꯩ꯫ ꯃꯥ ꯈꯪꯉꯤ ꯃꯦꯀꯤꯔꯥꯁꯅ ꯍꯥꯏꯅꯤꯡꯂꯤꯕ ꯉꯥꯡꯅꯤꯡꯂꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯊꯣꯏꯁꯅꯥ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯅꯪꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯅꯣꯛꯅꯕꯤꯒꯅꯤ, ꯑꯩꯗꯤ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯑꯗꯨꯃꯛ ꯂꯩꯔꯒꯦ꯫ ꯀꯅꯥꯒꯤ ꯃꯀꯥꯝꯇꯗ ꯌꯦꯠꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯃꯤꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯕ ꯍꯥꯏꯕ ꯑꯩꯒꯤ ꯏꯐꯝꯗ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪ ꯈꯛꯇꯅꯤ꯫ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯕꯤꯔꯣ ꯍꯥꯏꯅ ꯅꯤꯖꯒꯗꯣꯏꯅꯤ꯫ ꯌꯧꯔꯛꯂꯦ ꯃꯇꯝ, ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯊꯃꯣꯏ ꯑꯅꯤꯗꯨ ꯃꯔꯣꯜ ꯂꯣꯟꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯁꯥ ꯈꯪꯗꯅ꯫ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯦ ꯅꯨꯡꯁꯤ ꯁꯛꯇꯝ, ꯀꯣꯛꯄ ꯅꯥꯏꯔꯔꯣꯏ ꯃꯥꯒꯤ ꯁꯛꯇꯝꯁꯤ, ꯄꯨꯟꯁꯤꯒꯤ ꯀꯣꯛꯍꯜꯂꯔꯣꯏ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯪꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯊꯝꯂꯒꯦ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ, ꯃꯦꯟꯁ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ꯫ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯔꯛꯇꯨꯗ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯑꯣꯖꯥꯁꯤꯡꯒ ꯇꯥꯟꯅꯕ ꯍꯧꯏ꯫ ꯑꯅꯤꯗꯨ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯋꯥꯔꯕ ꯅꯪꯕꯣ? ꯋꯥꯗꯤꯌꯦ꯫ ꯅꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯔꯤ, ꯀꯩ ꯆꯥꯅꯤꯡꯒꯦ? ꯏꯁꯥꯁꯦ ꯐꯤꯚꯔ ꯑꯣꯏꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯤꯅꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯦꯀꯤꯔꯥꯁ ꯄꯥꯈꯠꯅ ꯀꯩꯒꯤ ꯍꯥꯏꯗ꯭ꯔꯤꯕꯗꯨꯗꯤ ꯑꯩꯉꯣꯟꯗ? ꯀꯩꯅꯣ ꯅꯪꯅ ꯋꯥ ꯂꯣꯜꯂꯤꯁꯤꯕꯣ? ꯁꯅꯥ, ꯒꯨꯂꯤ ꯂꯩꯔꯛꯀꯦ ꯑꯗꯨꯒ ꯆꯥꯁꯤ꯫ ꯅꯠꯇꯦꯃꯤ, ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯑꯣꯏꯗ꯭ꯔꯤꯕ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ, ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯣ, ꯎꯔꯨꯝꯁꯤꯗ ꯑꯩ ꯒꯨꯂꯤ ꯂꯩꯔꯛꯀꯦ꯫ ꯈꯥꯝꯕ ꯉꯝꯍꯧꯗꯦ ꯊꯣꯏꯁꯅꯥꯅ꯫ ꯃꯦꯀꯤꯔꯥꯁꯅ ꯍꯥꯟꯅ ꯆꯠꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯧꯗꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯗꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯌꯥꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ, ꯃꯀꯥ ꯐꯣꯡꯕ ꯍꯧꯔꯛꯏ꯫ ꯃꯦꯀꯤꯔꯥꯁꯅ ꯃꯥꯒꯤ ꯀꯦꯌꯔ ꯂꯧꯕꯤꯕꯁꯤ ꯎꯕꯗ ꯅꯣꯛꯂꯤꯕꯅꯤ ꯊꯃꯣꯏ ꯃꯅꯨꯡꯗ꯫ ꯃꯦꯀꯤꯔꯥꯁꯁꯨ ꯒꯨꯂꯤ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯀꯩ ꯆꯥꯅꯤꯡꯒꯦ? ꯀꯩꯅꯣꯝ ꯆꯥꯔꯒ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯀꯣꯐꯤ ꯑꯣꯏꯅ ꯊꯛꯑꯒꯦ꯫ ꯀꯣꯐꯤ ꯈꯛꯇꯪꯅ ꯌꯥꯔꯣꯏ, ꯁꯅꯥ, ꯃꯔꯩ ꯇꯧꯒꯅꯨ ꯀꯩꯗꯧꯒꯦ? ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯗꯤ ꯕꯤꯁꯀꯤꯠꯀ? ꯌꯥꯔꯣꯏ, ꯃꯄꯨꯡ ꯐꯥꯕ ꯆꯥꯁꯤ꯫ ꯆꯥꯁꯨ ꯆꯥꯅꯤꯡꯗꯅ꯫ ꯌꯥꯔꯣꯏ, ꯂꯥꯛꯑꯣ, ꯑꯁꯤꯗꯤ ꯂꯩꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯁ꯭ꯇ꯭ꯔꯤꯠꯇ ꯐꯝꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯗꯨꯗ ꯆꯪꯂꯒ ꯊꯥꯎ ꯌꯥꯎꯗꯕ ꯑꯥꯏꯇꯦꯝ ꯑꯃ ꯈꯟꯗꯨꯅ ꯂꯩꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯒ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯕꯨ ꯑꯆꯥꯄꯣꯠꯇꯨ ꯈꯔ ꯄꯤꯖꯔꯒ ꯒꯨꯂꯤ ꯆꯥꯍꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯑꯦꯁꯤꯁꯦ ꯑꯣꯟ ꯇꯧꯔꯨꯔꯅꯨ, ꯉꯁꯤꯒꯤꯗꯤ ꯅꯥꯕꯗꯣ ꯍꯦꯟꯖꯤꯜꯂꯅꯤꯕ꯫ ꯁꯅꯥ, ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯀꯣꯜ ꯇꯧꯔꯛꯎꯀꯣ, ꯑꯩ ꯃꯄꯥꯟꯗ ꯂꯩꯗꯣꯏꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁꯇꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯆꯠꯈ꯭ꯔꯤꯕ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯂꯒ ꯂꯩꯍꯧꯏ, ꯑꯗꯨꯒ ꯇꯞꯅ ꯃꯁꯤꯅ ꯁꯣꯜꯂꯤ꯫ ꯅꯨꯡꯁꯤꯕ ꯃꯇꯧꯁꯤꯡꯁꯦ ꯏꯐꯝꯗ ꯎꯠꯂꯅꯨꯕ, ꯋꯥꯔꯦ꯫ ꯑꯩ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯐꯝꯗ ꯐꯣꯡꯗꯣꯛꯄꯁꯨ ꯏꯀꯥꯏꯖꯩ, ꯃꯇꯤꯛ ꯆꯥꯗꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ꯫ ꯅꯪꯕꯨ ꯃꯌꯥꯝꯅ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯅꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯂꯣꯏ꯫ ꯅꯥꯀꯜ ꯑꯃꯗ ꯃꯩꯔꯥꯕ ꯄ꯭ꯂꯥꯟ ꯃꯊꯪ ꯃꯊꯪ ꯁꯤꯜꯂꯤ, ꯏꯕꯣꯝꯆꯥꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯕꯣꯝꯆꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯕꯣꯝꯆꯥ
ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯇꯣꯝꯇ ꯆꯠꯂꯤ꯫ ꯂꯥꯞꯇꯛꯅ ꯃꯅꯤꯡꯗꯁꯨ ꯏꯟꯅꯔꯤ ꯃꯩꯔꯥꯕꯅ ꯊꯥꯗꯣꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ꯫ ꯁꯔ, ꯃꯩꯔꯥꯕꯅ ꯀꯩ ꯄꯥꯎ ꯂꯩ? ꯇꯃꯦꯡꯂꯣꯡꯔꯣꯝꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯁꯣꯏꯗꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯔ, ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯐꯝꯁꯦ ꯀꯣꯏꯁꯤꯜꯂꯒ ꯊꯝꯁꯤꯔꯥ? ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯃꯐꯝꯗꯨꯗ ꯃꯤ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯂꯥꯛꯂꯒꯦ꯫ ꯁꯔ ꯂꯥꯛꯄ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯂꯥꯛꯀꯦ, ꯂꯩꯔꯝꯃꯣ꯫ ꯑꯣꯁꯤꯒ ꯑꯩꯒ ꯃꯐꯝꯗꯨ ꯂꯥꯛꯀꯦ, ꯅꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯑꯣꯁꯤꯗ ꯄꯥꯎ ꯄꯤꯗꯨꯅ ꯇꯝꯃꯤ ꯆꯠꯀꯗꯧꯔꯤꯕꯗꯨ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯁꯦꯠꯁꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯈꯨꯝꯁꯤ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯌꯥꯅꯔꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯗꯨ ꯈꯨꯗꯛꯇ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯏꯕꯣꯝꯆꯥ ꯂꯩꯔꯛ ꯑꯃꯗ ꯊꯧꯖꯤꯟꯗꯨꯅ ꯒꯥꯔꯤ ꯀꯥꯈꯠꯄ ꯌꯥꯗꯕꯒꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯗꯨꯅ ꯊꯅꯝꯂꯒ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯂꯩ꯫ ꯏꯟꯅꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯂꯥꯞꯇꯛꯅ ꯒꯥꯔꯤꯗꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯁꯥꯏꯠ ꯇꯧꯔꯝꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝ ꯁꯦꯝꯗꯨꯅ ꯊꯝꯕ ꯂꯣꯠꯐꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯇꯥꯁꯤꯜꯂꯒ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯃ ꯏꯕꯣꯝꯆꯥꯒꯤ ꯃꯥꯡꯗ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯃꯤ, ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ XCMꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯏꯕꯣꯝꯆꯥꯒ ꯍꯦꯟꯁꯦꯛ ꯇꯧꯅꯩ꯫ ꯏꯕꯣꯝꯆꯥꯅ ꯂꯣꯏꯅ ꯁꯦꯝꯂꯦ ꯁꯔ, ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤꯡꯁꯦ ꯃꯅꯤꯄꯨꯔ ꯋꯥꯡꯃꯗ ꯊꯥꯈ꯭ꯔꯁꯤ, ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ꯫ XCMꯗ ꯅꯣꯛꯂꯒ ꯍꯣꯏ, ꯒꯥꯔꯤ ꯀꯧꯈ꯭ꯔꯕꯅꯤ, ꯑꯩꯅꯁꯨ ꯂꯥꯛꯑꯅꯤꯗ꯫ ꯑꯗꯨꯗꯤ ꯁꯔ, ꯃꯊꯛꯇ ꯀꯥꯈꯠꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯣꯏꯅꯔꯛꯇꯦ ꯂꯥꯛꯂꯤꯕꯗꯨ꯫ ꯃꯅꯤꯡꯗ ꯏꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯈꯔ ꯏꯟꯅꯕ ꯍꯧꯔꯛꯂꯦ, ꯈꯔ ꯑꯃꯅ ꯃꯈꯥꯗ ꯁꯪꯗꯨꯅ ꯂꯩꯍꯧꯏ ꯆꯥꯏꯊꯣꯛꯂꯒ꯫ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯝꯂꯒ ꯑꯣꯁꯤꯒ ꯄꯨꯟꯅ ꯀꯥꯈꯠꯂꯛꯏ꯫ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯈꯔ ꯂꯩꯔꯝꯕꯗꯨ ꯃꯩꯔꯥꯕ ꯎꯕꯗ ꯁꯦꯂꯨꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯩꯔꯥꯕ ꯍꯣꯏꯒ ꯄꯨꯟꯅ ꯀꯥꯈꯠꯃꯤꯟꯅꯔꯛꯏ꯫ ꯏꯕꯣꯝꯆꯥ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯩꯅꯁꯤꯡꯅ ꯊꯕꯛꯁꯤꯡꯗꯨ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯣꯏꯕꯅ ꯄꯥꯛꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯕꯣꯝꯆꯥ ꯍꯣꯏꯗꯨ ꯁꯪ ꯑꯃ ꯂꯩꯕꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯏꯟꯅꯔꯝꯕ ꯄꯨꯂꯤꯁꯁꯤꯡꯗꯨ ꯁꯪꯗꯨ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯤ꯫ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯄꯒ ꯃꯩꯔꯥꯕ ꯂꯦꯞꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯄꯨꯂꯤꯁ ꯑꯃ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔ, ꯃꯈꯥ ꯀꯩ ꯇꯧꯖꯧꯒꯦ? ꯉꯥꯏꯁꯤ, ꯂꯦꯞꯂꯒ ꯊꯣꯔꯛꯄ ꯉꯥꯏꯁꯤ, ꯆꯪꯁꯤꯟꯈꯤꯅꯨ꯫ ꯄꯨꯂꯤꯁꯁꯤꯡꯁꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯂꯩꯍꯟꯁꯤ꯫ ꯍꯣꯏ ꯁꯔ꯫ ꯏꯕꯣꯝꯆꯥꯅ ꯁꯔ, ꯒꯥꯔꯤ ꯂꯥꯛꯑꯦ ꯍꯥꯏꯔꯤ꯫ XCMꯗꯨꯅ ꯀꯨꯝꯃꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯁꯪꯗꯨꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯏꯕꯣꯝꯆꯥꯅ ꯍꯥꯏꯔꯤ, ꯁꯔ꯫ XCMꯁꯨ ꯉꯛꯂꯞꯅ DGP꯫ ꯃꯩꯔꯥꯕ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯔ, ꯀꯝꯗꯧꯕꯤꯔꯤꯒꯦ? ꯏꯕꯣꯝꯆꯥꯅ ꯁꯔ, ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ? ꯉꯛꯄ꯭ꯔꯣ? ꯉꯛꯀꯅꯨꯅꯦ, ꯉꯛꯐꯝ ꯊꯣꯛꯇꯦ ꯁꯔ꯫ ꯃꯩꯔꯥꯕꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝꯗꯣ ꯁꯥꯡꯃꯟꯈ꯭ꯔꯦ, ꯋꯥꯗ꯭ꯔꯤꯕꯣ? ꯊꯨꯞꯆꯤꯜꯂꯁꯤ꯫ XCMꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ DGP, ꯈꯪꯂꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤ, ꯋꯥ ꯂꯥꯎꯅꯒꯨꯝꯁꯤ, ꯅꯪꯒꯤ ꯁꯤꯌꯔ ꯈꯥꯏꯒꯦ꯫ ꯃꯩꯔꯥꯕ ꯁꯥꯎꯔꯞ ꯇꯧꯅ ꯅꯣꯏꯅ ꯄꯪꯌꯥꯗ ꯌꯥꯕ ꯃꯤꯔꯣꯏꯁꯦ, ꯅꯈꯣꯏ ꯈꯔꯁꯤꯅꯅꯤ ꯃꯌꯥꯝꯅ ꯇꯨꯀꯠꯆꯅ ꯎꯔꯤꯕꯁꯦ꯫ XCMꯗꯨ ꯅꯣꯛꯂꯒ ꯌꯥꯝ ꯑꯁꯨꯝꯕ ꯆꯠꯄ ꯀꯥꯡꯕꯨꯗꯨꯅꯤꯅꯦ꯫ ꯃꯩꯔꯥꯕꯅ ꯅꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯁꯤꯡꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯅꯈꯣꯏ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯒꯅꯤ, ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯅꯈꯣꯏꯅ ꯎꯠ ꯆꯥꯏꯔꯝꯕꯅꯤ꯫ ꯃꯩꯔꯥꯕ ꯍꯟꯗꯛꯃꯨꯛꯁꯨ ꯎꯁꯤꯇꯅ ꯍꯥꯏꯔꯤ, ꯚꯣꯠ ꯂꯦꯞꯄꯗ ꯄꯩꯁꯥ ꯀꯌꯥꯝ ꯄꯨꯊꯔꯒꯦ, ꯑꯗꯣꯝꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯁꯤꯕꯣ? ꯏꯕꯣꯝꯆꯥ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯛꯂꯒ ꯃꯩꯔꯥꯕꯗ ꯑꯦꯝ ꯇꯧꯔꯛꯏ꯫ ꯃꯩꯔꯥꯕ ꯃꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯗꯦ, ꯁꯨꯠꯃꯤ꯫ ꯑꯣꯁꯤꯗꯨ ꯏꯕꯣꯝꯆꯥꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯄ ꯎꯕꯗ ꯃꯅꯤꯡꯗꯒꯤ ꯆꯪꯂꯛꯇꯨꯅ XCMꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯗꯨꯅ ꯅꯝꯃꯤ꯫ ꯑꯣꯁꯤꯅ ꯈꯨꯠꯂꯥꯏ ꯃꯈꯥ ꯊꯥꯗꯧ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯏꯕꯣꯝꯆꯥ ꯑꯣꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯃꯛꯅ? ꯑꯣꯁꯤꯅ ꯉꯛꯄ ꯐꯥꯎꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯩꯅꯒ ꯇꯧꯔꯛꯄꯁꯦ? ꯏꯕꯣꯝꯆꯥ ꯁꯥꯎꯔꯞ ꯇꯧꯅ ꯑꯗꯨꯛ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯃꯆꯥ꯫ ꯑꯣꯁꯤ ꯅꯣꯛꯂꯒ ꯍꯣꯏ, ꯑꯩꯗꯤ ꯃꯤ ꯃꯆꯥꯅꯤ,
ꯁꯔꯗꯤ ꯃꯤ ꯑꯆꯧꯕ ꯑꯣꯏꯕꯩꯔꯣ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯏꯁꯦ? ꯏꯕꯣꯝꯆꯥ ꯅꯣꯡꯃꯩꯒꯤ ꯑꯦꯝꯗꯨ ꯃꯩꯔꯥꯕꯗꯒꯤ ꯑꯣꯁꯤꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯇꯥꯡꯗꯨ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯣꯠꯇꯨ ꯂꯩꯔꯝꯕꯁꯤꯡꯗꯨ ꯃꯐꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯤꯗꯔꯠ ꯏꯕꯣꯝꯆꯥꯗ ꯑꯦꯝ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯔ, ꯈꯨꯠꯂꯥꯏꯗꯨ ꯃꯈꯥꯗ ꯊꯥꯗꯁꯤ꯫ ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ, ꯑꯣꯍꯣ꯫ ꯁꯤꯗꯔꯠꯅ, ꯁꯔ, ꯑꯦꯝ ꯇꯧꯔꯤꯕꯗꯨ ꯊꯥꯗꯧ꯫ ꯏꯕꯣꯝꯆꯥꯅ, ꯑꯩꯅ ꯊꯥꯗꯗ꯭ꯔꯕꯗꯤ I will shoot you. ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ, ꯑꯣꯀꯦ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯑꯦꯝ ꯇꯧꯔꯒ ꯈꯪꯍꯧꯗꯅ ꯃꯔꯨ ꯑꯃ ꯀꯥꯞꯊꯣꯔꯛꯏ꯫ ꯁꯤꯗꯔꯠꯁꯨ ꯑꯦꯝ ꯇꯧꯔꯝꯕꯗꯨ ꯈꯪꯍꯧꯗꯦ ꯏꯕꯣꯝꯆꯥ ꯇꯝꯅ ꯅꯣꯡꯃꯩꯗꯨ ꯀꯥꯞꯄꯤ꯫ ꯃꯩꯔꯥꯕ ꯂꯩꯃꯥꯏꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯁꯨ ꯄꯨꯛꯆꯦꯞꯇ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯁꯤꯆꯨꯋꯦꯁꯟꯗꯨ ꯌꯥꯔꯛꯇꯗꯨꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗꯨ ꯆꯪꯁꯤꯟꯗꯨꯅ XCMꯗꯨ ꯍꯦꯟꯀꯐ ꯇꯧꯏ꯫ ꯁꯤꯗꯔꯠ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ ꯄꯥꯕꯨꯡ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤ꯫ ꯃꯩꯔꯥꯕꯅ, ꯀꯩꯁꯨ ꯇꯧꯗꯦ, ꯌꯥꯅꯤꯗ꯫ ꯁꯤꯗꯔꯠ ꯃꯩꯔꯥꯕꯒꯤ ꯄꯥꯝꯕꯣꯝꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯍꯦꯡꯀꯔꯆꯤꯞꯇꯨ ꯂꯧꯊꯣꯛꯂꯒ ꯏꯗꯨ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯤꯁꯤꯜꯂꯤ꯫ ꯑꯣꯁꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ, ꯁꯔ꯫ ꯁꯤꯗꯔꯠꯅ, ꯁꯔ, ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯂꯒꯦ꯫ ꯁꯔꯅ ꯁꯦꯟꯅꯕꯤꯍꯧꯔꯣ꯫ ꯌꯥꯔꯗ꯭ꯔꯅꯦ? ꯌꯥꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯗꯔꯠꯅ ꯃꯩꯔꯥꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯁꯣꯝꯗ ꯏꯕꯣꯝꯆꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯥ ꯍꯦꯟꯅ ꯅꯠꯇꯦ, ꯅꯥꯀꯟꯗ ꯈꯦꯠꯇꯨꯅ ꯆꯠꯈꯤꯕꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗꯦ꯫ ꯁꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯗ꯭ꯔꯛꯅ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯄꯨꯟꯅ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯄ꯭ꯔꯦꯁ ꯃꯤꯇꯤꯡ ꯑꯃ ꯃꯩꯔꯥꯕꯅ ꯁꯤꯜꯂꯤ꯫ ꯔꯤꯄꯣꯔꯇꯔꯁꯤꯡꯗꯨ ꯃꯩꯔꯥꯕ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯁꯤꯗꯔꯠ ꯏꯄꯥ ꯄꯥꯈꯠꯅ, ꯄꯥꯕꯨꯡ, ꯈꯨꯠꯇꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯏꯆꯦ, ꯅꯃꯥ ꯃꯟꯁꯤꯜꯂꯦ ꯇꯧꯔꯤꯕꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯩꯔꯥꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯗꯨ ꯃꯆꯪ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯕꯤꯃꯣꯇꯤ ꯃꯩꯔꯥꯕ ꯁꯣꯛꯑꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯄꯥꯈꯠꯅ, ꯁꯅꯈ꯭ꯌꯥ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯏꯆꯦ, ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯅꯪꯕꯣ꯫ ꯍꯅꯨꯔꯒ ꯍꯦꯔꯣ ꯁꯥꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯏꯃꯤ? ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯏꯆꯦ, ꯀꯗꯥꯏꯗ ꯍꯦꯔꯣ ꯁꯥꯔꯒꯦ ꯍꯥꯏ ꯋꯥꯅꯤ? ꯅꯠꯇꯦ, ꯈꯨꯠꯁꯤꯕꯨ ꯁꯣꯛꯏꯕ ꯅꯠꯇ꯭ꯔꯣ? ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯑꯦꯛꯁꯟ ꯁꯤꯟ ꯃꯇꯦꯛ ꯑꯃ ꯀꯨꯝꯂꯨꯕꯅꯤ, ꯔꯤꯇꯤꯌꯔ ꯆꯠꯇꯧꯔꯦ ꯍꯥꯏꯗꯅ꯫ ꯁꯤꯗꯔꯠ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯆꯠꯄꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯃꯩꯔꯥꯕ ꯁꯤꯗꯔꯠꯇ ꯑꯣꯟꯁꯤꯜꯂꯒ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ꯫ ꯕꯤꯃꯣꯇꯤꯅ, ꯑꯩꯃꯥ, ꯏꯃꯥꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦꯗꯅ꯫ ꯁꯤꯗꯔꯠ ꯅꯣꯛꯂꯒ, ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯁꯤꯟꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯅ ꯁꯨꯝ ꯌꯦꯡꯂꯤꯕ꯫ ꯃꯩꯔꯥꯕꯅ, ꯁꯤꯗꯔꯠꯅ, ꯅꯠꯇꯦ ꯁꯣꯔꯤ, ꯁꯔ, ꯅꯠꯇꯦ, ꯁꯣꯔꯤ ꯄꯥꯕꯨꯡ꯫ ꯕꯤꯃꯣꯇꯤꯅ, ꯃꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯆꯥ ꯂꯣꯟꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯥꯏꯈꯣꯝꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯐꯝꯂꯒ ꯂꯩ꯫ ꯂꯥꯛꯂꯤꯕ ꯀꯣꯜꯁꯤꯡꯗꯨ ꯃꯥ ꯄꯥꯏꯈꯠꯇꯦ, ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯐꯝꯂꯒ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎꯗ ꯍꯥꯞꯂꯛꯏ꯫ ꯅ꯭ꯌꯨꯁ ꯔꯤꯗꯔ ꯑꯗꯨꯅ, DGPRK ꯃꯩꯔꯥꯕꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯀꯨꯏꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕꯗ ꯐꯪꯕ ꯉꯝꯂꯦ꯫ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ SP ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ SP ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯍꯥꯟꯅ CM ꯑꯣꯏꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯊꯧ ꯑꯃ ꯄꯨꯔꯝꯕ XCM ꯑꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ DGPꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯏꯈꯣꯝꯕ ꯇꯤꯚꯤꯗꯨ ꯃꯨꯠꯊꯠꯂꯤ ꯑꯗꯨꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯕꯅ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯪꯈꯥꯏꯕ ꯍꯧꯏ꯫ ꯕꯣꯅꯤꯇꯥ ꯄꯥꯈꯠꯅ ꯃꯧꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯩ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ, ꯐꯠꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ, ꯇꯨꯀꯠꯆꯩ꯫ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯏꯐꯝꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡ ꯁꯦꯠꯇꯨꯅ ꯃꯨꯟꯕꯤꯈꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯈꯣꯡꯒꯨꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯑꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯅ ꯄꯥꯏꯈꯣꯝꯕ ꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯅꯤꯇꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯛꯏ ꯃꯌꯨꯝꯗ ꯑꯗꯨꯒ ꯇꯥꯊꯤ ꯇꯥꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯀꯣꯔꯠꯇ ꯄꯨꯊꯣꯛꯏ, ꯋꯤꯠꯅꯦꯁꯁꯤꯡ ꯄꯨꯊꯣꯛꯏ, ꯎꯄꯥꯏ ꯂꯩꯇꯦ, ꯆꯦꯟꯐꯝ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯃꯈꯣꯏꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯔꯠꯇ ꯃꯔꯥꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯅ ꯐꯥꯏꯟ ꯊꯤꯍꯜꯂꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯃꯈꯣꯏꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯏꯕꯣꯝꯆꯥꯅ ꯁꯤꯟꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯔꯤꯄꯣꯔꯇꯔ ꯁꯤꯕꯁꯨ ꯃꯈꯣꯏꯅ ꯁꯤꯜꯂꯒ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯑꯣꯏꯔꯝꯃꯤ꯫
ꯃꯩꯔꯥꯕ ꯔꯤꯇꯤꯌꯔ ꯆꯠꯂꯤ, ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩ꯫ ꯕꯤꯃꯣꯇꯤꯗꯤ ꯔꯤꯇꯤꯌꯔ ꯆꯠꯀꯗꯕ ꯋꯥꯠꯄꯅ ꯑꯗꯨꯃꯛ ꯀꯣꯂꯦꯖ ꯆꯠꯂꯤ꯫